Welcome back my YouTube channel mayam butaram noksari nase agi video sidi mayam da yam kana gadaba video ama khangni kari gi topic no haba matamda isha gi yumda leibiriba mayam gi meter box recharge prepaid box haitara sidaida electric ki mai gi pesa kamai torga shana yumda lerga hapsa gadage online gi khutang da habdi isha gi mobile da tawga dum hapsa gadage ado ngasi gi video sigi topic ni ado hujik mayam video sing minasi video sing aga kana budo lominasi aduga haja gadaba amna nuksi video na mayam na channel sibu like tobiramo subscribe tobiramo di share tobiramo adu hujik mayam video se horje duna kamai torga recharge tawgadage do ai mayam da proof oina ulaga tag sarake. So guys, let's start video go. Welcome back my channel. Hojik makata ba video mayam da usarage han bada isagi phone gi Chrome browser da hana changbiro Chrome browser da changa kanda makata ba kari tawraga hybrid recharge se kamaina isana successful oina payment tawjagadage da hujik ulage hojik video da mai onsen birose. Quite first the Chrome browser da hana click tawrani click tawbu matamda kari haina thagadage ha matamda thaduji kamain thagadage ha matamda MSBDCL thabiro MSBDCL meter sidaida aina search tawbu yawi sumaina MSBDCL genius meter prepaid recharge sida click tawbirani search tawbu matamda sumain tholakani genius meter online prepaid vending sumain tholakani adu mathakta enter your connection ID na lere makhadana track your browser by entering tracking ID below sumain lengani sidaida connection ID thabjida kainam ga daga songi prepaid box to gi meter do nambirani aigi meter hana sumaina lay 45605 sumaina namani namakanda kaidawni sida search thabjida click tawbiro click tawkana sumaina thogle search tawbuda sumaina dum thokani akhoi gi lairije sumaina khoi father gi mamya lay thongam kamdebo sing sumaina laye address wangoi aduga isana hida foreign recharge browser connect on mobile number mailani ai mobile number menjarage som gi mobile number hapsan biro do email hapani ai email sumaina hapani isa gi hapiro aduga select subdivision je sumaina click tawne aduga mayam thokani isa gi lebum dugi subdivision do yengbiro kon bayaga do ai gi di Imphal West ni aduga laibe ga jina mayang phane aduga akoi gi di wangoi subdivision na call aduna wangoi subdivision jida click tawage si tawgan makhada select amount harjida namani select amount harjina makana isana recharge tawgoduba amount je mayam lay sida lairjida gi khandoini khanbaje aigidi chonga gi tawduni aduna sumaina pachonga je click tawni click tawkana makhada create recharge request na lay jasida ida click amu tawrani si click tawum matamda successfully save your request, please save your tracking ID to retrieve your browser code after applying thare ko sumaina okay tawrani si kedawga matamda successful orient thare sidaida paisa piani paisa piba tholani pay thabji dam click namani payment gi matang la sida loading chat kare pibaje debit card de pibare credit de pibare internet banking de pibare ai internet banking ne gi pirage internet banking sida piba yariba bank je makhada ulije yam mayam popular insin of je exist bank ICI HDFC du Kotak bank le makhada bank khallon hai sidagi bank khallani ai gidi bank je SBI ni aduna SBI thirage songi jo dum thibiro hidayai ba bank sidagi khallaga tawgadamne SBI yawbra yawdabra yengige hidayam da targa di isagi ATM card debit card to adudagi tawba tare sidaida SBI di yawramdra moy list pibjida list yawdabanina sidagi tawraroi aigi debit card tagi tawrage habi isagi ATM card tagi nammaga oina tawba tare
ꯕꯦꯛ ꯍꯟꯇꯣꯔꯛꯑꯒꯦ ꯄꯦꯃꯦꯟꯒꯤ ꯃꯇꯥꯡꯁꯦ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯁꯦꯁꯇꯣ ꯌꯥꯗꯕꯗꯒꯤ ꯍꯥꯏꯕꯗꯤ SBIꯒꯤ ꯌꯥꯎꯔꯝꯗꯕꯗꯒꯤ ꯀꯩꯗꯧꯔꯦ ꯍꯧꯖꯤꯛ ꯑꯩ ꯕꯦꯛ ꯑꯃꯨꯛ ꯍꯟꯇꯣꯔꯛꯑꯦ ꯑꯗꯨꯒ ꯉꯁꯥꯏ ꯄꯦꯃꯦꯟ ꯑꯦꯃꯥꯎꯟꯗꯣ ꯁꯤꯗꯒꯤ ꯈꯟꯇꯥꯔꯦ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯗꯦꯕꯤꯠ ꯀꯥꯔꯗ ꯑꯗꯨꯒ ꯗꯦꯕꯤꯠ ꯀꯥꯔꯗ ꯄ꯭ꯂꯁ ATM ꯄꯤꯟ ꯑꯅꯤ ꯌꯥꯎꯋꯤ ꯁꯨꯃꯥꯏꯅ ꯑꯗꯣ ꯍꯧꯖꯤꯛ ꯀꯩꯅꯣꯗꯒꯤ ꯇꯧꯔꯒꯦ ꯑꯩꯒꯤ ꯑꯅꯤꯁꯨꯕ ꯑꯣꯞꯁꯟ ꯗꯦꯕꯤꯠ ꯀꯥꯔꯗꯁꯤꯗꯒꯤ ꯇꯧꯔꯒꯦ ꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯔꯒꯦ ꯁꯤ ꯀ꯭ꯂꯤꯛ ꯇꯧꯕ ꯃꯇꯝꯗ ꯀꯩꯀꯩ ꯆꯪꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯏꯁꯥꯒꯤ ATM ꯀꯥꯔꯗꯇꯣ ꯄꯨꯊꯣꯛꯄꯤꯔꯣ ꯏꯁꯥꯒꯤ ATM ꯀꯥꯔꯗꯇꯣ ꯄꯨꯊꯣꯛꯑꯀꯥꯟꯗ ꯍꯥꯏꯔꯤꯕ ꯉꯩꯁꯦ ꯅꯝꯒꯗꯕꯅꯤ ꯀꯃꯥꯏꯅ ꯅꯝꯒꯗꯒꯦ ꯍꯥꯏꯕꯗ ꯏꯁꯥꯒꯤ ꯀꯥꯔꯗ ꯅꯝꯕꯔ ꯍꯥꯟꯅ ꯅꯝꯕꯤꯕ ꯇꯥꯔꯦ ꯑꯩꯒꯤ ꯑꯍꯥꯟꯕ ꯀꯥꯔꯗ ꯅꯝꯕꯔ ꯅꯝꯖꯔꯛꯑꯒꯦ ꯁꯣꯝꯒꯤꯁꯨ ꯅꯝꯕꯤꯌꯨ ꯑꯩ ꯀꯥꯔꯗꯀꯤ ꯗꯤꯇꯦꯜ ꯅꯝꯕ ꯂꯣꯏꯁꯤꯜꯂꯛꯑꯦ ꯃꯥꯒꯤ ꯃꯦꯟꯐꯝ ꯊꯣꯛꯃꯦ ꯑꯗꯨꯒ ꯁꯤꯗꯩꯗ CVV ꯑꯅ ꯌꯥꯎꯕ CVVꯁꯦ ATM ꯀꯥꯔꯗꯇꯣ ꯑꯣꯟꯊꯣꯛꯄꯤꯔꯀꯥꯟꯗ ꯑꯉꯧꯕ ꯁꯇ꯭ꯔꯤꯞ ꯆꯠꯄ ꯑꯃ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒꯤ ꯁꯇ꯭ꯔꯤꯞꯇꯨꯗ ꯃꯁꯤꯡ ꯗꯤꯖꯤꯠ ꯈꯔ ꯊꯥꯕ ꯗꯤꯖꯤꯠꯇꯨꯒꯤ ꯈ꯭ꯋꯥꯏ ꯏꯔꯣꯏ ꯂꯣꯏꯕꯒꯤ ꯗꯤꯖꯤꯠ 3ꯗꯣ ꯅꯝꯕꯤꯔꯣ ꯁꯤ ꯅꯝꯕ ꯂꯣꯏꯔꯀꯥꯟꯗ ꯀꯥꯔꯗꯇꯨꯗ ꯂꯩꯔꯤꯕ ꯃꯤ ꯃꯃꯤꯡꯗꯣ ꯊꯥꯔꯅꯤ ꯆꯞ ꯆꯥꯅ ꯊꯥꯒꯗꯕꯅꯤ ꯃꯥꯟꯅꯗꯕ ꯌꯥꯗꯦ ꯃꯥꯟꯅꯗ꯭ꯔꯗꯤ ꯍꯣꯔꯦꯟ ꯔꯤꯖꯦꯛ ꯆꯠꯀꯅꯤ ꯁꯨꯃꯥꯏꯅ ꯊꯥꯔꯅꯤ ꯊꯥꯔ ꯃꯇꯨꯡꯗ ꯀꯩꯗꯧꯔꯅꯤ ꯍꯧꯖꯤꯛ ꯃꯦꯛ ꯄꯦꯃꯦꯟꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣ OTP ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯉꯁꯥꯏ ꯍꯥꯞꯈꯤꯕ ꯐꯣꯟ ꯅꯝꯕꯔꯗꯨꯗ OTPꯗꯣ ꯏꯁꯥꯅ ꯅꯝꯖꯔꯅꯤ ꯑꯩꯒꯤ OTPꯁꯦ ꯅꯝꯃꯒꯦ ꯁꯨꯃꯥꯏꯅ OTPꯁꯦ ꯅꯝꯃ ꯃꯇꯨꯡꯗ ꯀꯩꯗꯧꯔꯦ ꯃꯦꯛ ꯄꯦꯃꯦꯟꯁꯤꯗ ꯅꯝꯃꯅꯤ ꯍꯧꯖꯤꯛ ꯄꯦꯃꯦꯟ ꯅꯝꯕ ꯂꯣꯏꯈꯔꯦ ꯄꯦꯃꯦꯟꯁꯦ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯔꯤꯆꯥꯔꯖ ꯂꯥꯛꯑꯅꯤ ꯔꯤꯆꯥꯔꯖꯀꯤ ꯇ꯭ꯔꯦꯀꯤꯡꯗ ꯃꯊꯛꯇ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯑꯦ ꯃꯦꯁꯦꯖꯁꯦ ꯑꯩ ꯄꯥꯔ ꯌꯦꯡꯖꯒꯦ ꯍꯧꯖꯤꯛ ꯔꯤꯆꯥꯔꯖ ꯑꯦꯃꯥꯎꯟꯗꯣ ꯄꯦꯃꯦꯟ ꯇꯧꯈ꯭ꯔꯦ ꯁꯛꯁꯦꯁꯐꯨꯜꯂꯤ ꯊꯥꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯄꯦ IDꯁꯦ ꯃꯈꯥꯗ ꯁꯨꯃꯥꯏꯅ ꯄꯤꯔꯛꯑꯦ ꯑꯗꯨꯒ ꯇ꯭ꯔꯦꯀꯤꯡ ꯇꯧꯕ ꯇꯥꯔꯦ ꯇ꯭ꯔꯦꯀꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ID ꯑꯃ ꯑꯍꯥꯟꯕ ꯄꯤꯈꯤꯕꯗꯣ ꯑꯗꯨ ꯁꯤ ꯑꯩ ꯀ꯭ꯂꯤꯛ ꯇꯧꯔ ꯂꯩꯖꯔꯦ ꯁꯤꯗ ꯁꯤ ꯀ꯭ꯂꯤꯛ ꯇꯧꯔ ꯃꯇꯨꯡꯗ ꯁꯤꯗ ꯇ꯭ꯔꯦꯛ ꯇꯧꯔꯅꯤ ꯇ꯭ꯔꯦꯛꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣ ꯅꯝꯃꯀꯥꯟꯗ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯅꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯔꯤꯆꯥꯔꯖꯀꯤ ꯍꯥꯟꯕꯒꯤ ꯕꯣꯜꯆꯔꯁꯦ ꯖꯦꯅꯦꯔꯦꯠ ꯇꯧꯗꯣꯏꯅꯦ ꯑꯗꯨ ꯁꯤꯗꯩꯗ ꯌꯥꯎꯔꯤꯁꯦ ꯄꯦꯃꯦꯟ ꯔꯤꯐꯔ ꯅꯝꯕꯔ ꯂꯩꯔꯦ ꯑꯗꯨꯒ ꯀꯃꯦꯟ ꯊꯥꯔꯒ awaiting ꯕꯣꯜꯆꯔ ꯖꯦꯅꯦꯔꯦꯁꯟ ꯁꯤꯗꯩꯗ ꯖꯦꯅꯦꯔꯦꯠ ꯅꯥꯎꯁꯦ ꯅꯝꯃꯅꯤ ꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯔꯣ ꯀ꯭ꯂꯤꯛ ꯇꯧꯔꯀꯥꯟꯗ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯑꯅꯤ ꯁꯨꯃꯥꯏꯅ ꯂꯥꯛꯑꯀꯥꯟꯗ ꯔꯤꯆꯥꯔꯖ ꯅꯝꯕꯔꯗꯣ ꯊꯣꯛꯂꯛꯑꯦ ꯁꯨꯃꯥꯏꯅ ꯚꯣꯆꯔ ꯀꯣꯗꯁꯦ ꯁꯤꯒꯤ ꯅꯝꯕꯔꯁꯦ ꯅꯝꯃꯒ ꯁꯣꯝꯒꯤ ꯃꯤꯇꯔꯗꯨꯗ ꯅꯝꯕꯤꯔꯣ ꯑꯗꯨꯒ ꯔꯤꯆꯥꯔꯖ ꯃꯩꯒꯤ ꯄ꯭ꯔꯤꯄꯦꯗ ꯔꯤꯆꯥꯔꯖꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯟꯒꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯈꯪꯖꯤꯟꯕꯤꯔꯣ ꯑꯩꯅ ꯎꯠꯆꯔꯤꯕꯁꯤ ꯏꯝꯐꯥꯜ ꯋꯦꯁꯀꯤꯅꯤ ꯏꯝꯐꯥꯜ ꯋꯦꯁꯀꯤ MSBDCLꯒꯤ ꯔꯤꯆꯥꯔꯖ ꯀꯃꯥꯏꯅ ꯇꯧꯔꯒ ꯏꯁꯥꯅ ꯑꯣꯟꯂꯥꯏꯟꯗ ꯇꯧꯖꯒꯗꯒꯦꯗꯣ ꯚꯤꯗꯤꯑꯣꯁꯤꯗ ꯎꯠꯆꯔꯦ ꯑꯗꯨ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯈꯜꯂꯤ ꯂꯣꯏꯁꯤꯜꯂꯛꯑꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯔꯤꯆꯥꯔꯖ ꯖꯦꯅꯦꯔꯦꯠ ꯇꯧꯈꯤꯕꯗꯣ ꯌꯥꯏ ꯌꯥꯗꯦ ꯑꯗꯣ ꯑꯩ ꯃꯌꯥꯝꯗ ꯄ꯭ꯔꯨꯞ ꯇꯧꯒꯦ ꯃꯤꯇꯔꯗ ꯗꯥꯏꯔꯦꯛ ꯅꯝꯃꯒ ꯃꯌꯥꯝꯗ ꯎꯠꯂꯛꯀꯦ ꯑꯗꯨꯒ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯗꯦꯗꯣ ꯍꯧꯖꯤꯛ ꯌꯦꯡꯃꯤꯟꯅꯖꯦ ꯍꯧꯖꯤꯛ ꯔꯤꯆꯥꯔꯖ ꯚꯣꯜꯆꯔ ꯖꯦꯅꯦꯔꯦꯠ ꯇꯧꯈꯤꯕꯗꯣ ꯑꯗꯨꯒꯤ ꯔꯤꯆꯥꯔꯖ ꯅꯝꯕꯔꯗꯨ ꯁꯤ ꯂꯩꯔꯦ ꯑꯩ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯄ꯭ꯔꯨꯞ ꯑꯣꯏꯅ ꯎꯠꯆꯔꯒꯦ ꯌꯥꯏ ꯌꯥꯗꯦꯗꯣ ꯔꯤꯆꯥꯔꯖ ꯅꯝꯍꯟꯖꯔꯛꯑꯒꯦ ꯑꯗꯨꯗ ꯌꯥꯎꯔꯤꯗꯣ ꯅꯝ ꯁꯨꯃꯥꯏꯅ ꯏꯁꯥꯒꯤ ꯄ꯭ꯔꯤꯄꯦꯗ ꯃꯤꯇꯔꯗ ꯔꯤꯆꯥꯔꯖ ꯚꯣꯆꯔꯗꯣ ꯅꯝꯕꯤꯔꯣ ꯅꯝꯃꯀꯥꯟꯗ ꯌꯥꯏ ꯌꯥꯗꯦꯗꯣ ꯍꯧꯖꯤꯛ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯑꯩꯒꯤ ꯔꯤꯆꯥꯔꯖ ꯀꯣꯗ ꯅꯝꯕ ꯂꯣꯏꯗꯣꯔꯦ ꯐꯥꯔꯁꯇ ꯅꯝꯃꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯔꯤꯆꯥꯔꯖ ꯑꯩ ꯍꯥꯞꯈ꯭ꯔꯦ ꯔꯦꯠ ꯉꯥꯜꯂꯝꯕꯗꯣ ꯍꯧꯖꯤꯛ ꯒ꯭ꯔꯤꯟ ꯉꯥꯜꯂꯦ ꯍꯧꯖꯤꯛ ꯕꯦꯂꯦꯟꯁ ꯌꯦꯡꯉꯒꯦ ꯌꯦꯡꯉꯨ ꯕꯦꯂꯦꯟꯁ ꯌꯦꯡꯕꯗꯣ ꯁꯤꯗꯩꯗ ꯎꯔꯦ ꯁꯨꯃꯥꯏꯅ
ꯔꯤꯆꯥꯔꯖ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯔꯤꯆꯥꯔꯖꯁꯦ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯅ ꯀꯥꯞꯀꯅꯤ ꯃꯌꯥꯝ ꯈꯪꯖꯟꯕꯤꯔꯣ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯁꯤ ꯀꯔꯝ ꯇꯧꯕꯤꯒꯦꯗꯣ ꯀꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯣ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯤꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯃꯊꯪꯗ ꯑꯅꯧꯕ ꯇꯣꯄꯤꯛ ꯑꯃ ꯄꯨꯔꯒ ꯃꯌꯥꯝꯒꯤꯗꯃꯛ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝ ꯀꯥꯏꯅꯔꯁꯤ